Praise the Lord. Ahan gamuktada yengbiriba amasung tabiriba ichil naw che chelima pabung sing mayam pumnamakpu thamoidagi nungshiba amasung ikai khunba uchari mayam ngasi Athoiba Testimony amakak ai mayam da tahanjiraki ishordagi bor blessing marang kaina phangbiu ichi amana engonda kharanigi mamangda engonda phone tawbirakpani ichi asina engonda phone tawraga yam thawai wana haibira imudi aigi chanupado Kaishu tawramdaba class 10 parikya tharaga class 10 tamaga leramba aduga mase Prabhu Jesu Christa Thajai haiduna ma baptize su lawre hai aduga khanghaudana haiba ngang kainoma tawraga aibadi mase ngang si makhut ka tingthoktana kauna kaubaga tadaba shauraga leiba Jesu Christa gi Bible paw haiba yadaba aduga di pangshauda sauba aduga gi di akhoi gi mamit ka singorong khatana tawba tawri haiduna ichena mafam kayada yangalure adubu fawa ko leite haiduna nong maingonda aigi wapau kayara isena tabi bayani aina YouTube to semjebado adugi oza amtang prayer to haiba matamda aina prayer tawjekhi amasung akhoi iche amakakta suwari sanaraga aina prayer tawjekhi myam madugi matungda inauduna wangang haiba yaramdabado mana wangang pa adugi di masanta hallelujah haina hairakpa adugi di mamana amen hayu haibada amen haina hairakpa adugi di ngasidi akhoi fellowship ta yauduna Bible paduna amasung hanagi mangonda fattaba pleramba fattabagi thawaido mayam Jesu Christa gi mingda prayer tawbadagi amasung Jesu Christa na tanthok pibadagi nasidi amna ingna sikna lei haiduna phone tawbirakpagi testimony ni mayam amasung asisu aina muhanna makhogi damakta ishorda haijabani Jesu Christa da uthoktaba leite mayam Thajabiyu Thagachari testimony Thajabiyu ishordagi bor blessing marang kaina phangbiu Prabhu Jesu Christa na dum Pumnamakpu sokpi boisang Thagachari my Bible is tongue given them the day they get them yam high do. I Bible is tongue getting yam hydramia. I never met a part of the number here, no I remain number. It is long part of talks in a whole way that my lane never do a match. According to 2022 December 26 20 part Kanoche. Christmas no Mr. Martin Numina when I stay over. See the Martin of the low ribbon of one, the city of police station labor city Thursday. At the lower Kanda, Martin Yamna Bible to the Maini and Mahai, Matthew, the Koyam, Matandra Koyamna, toward the Yaugieva. A same by so you are in a him by so you are in the Tanwaitagra. I went to the Wayam Katan Power, the wife you talking, I told her. Now, pay a man in the doctor. I focus it when I did laying it out of the man of why I'm tongue pow kind of down today. I have done them not of the what no Nami would have known why I'm tongue was you high on that via. I wanted to hide like other manacapia, but however. And my daughter was a class in the Tado to go to the holy Tado in that via. Class in my yard, they marty, Nundang Pung, Telemakai, the Chasi and the Tomati. So go to where the level of the Mapon comes in at the Madi. Home of the Hydalabam, the Madia. Hydalabam, but tender corner young can telapa, corner contaminzo lava, among the Tanobia, the woman and data. And my dog no more can be meeting the Angang from Janka, but tenderly my dog on the hung with a partner come the Vizania, according to Mozilla. From the Vizia, my dog in Angang, lay low or according to Kuntang never. Nangly kilometer among Kurtangilam never. At my own line and lower with the Zimas as a massage with my long with the Nioza. At the doctor, I am where doctor told out to come cook the tongue into a later thing to it. And the later Makuka distinct to a dugan. I did not give the lawyer a Marimon to keep my can keep it up. At the jack Saroika, I was in it tomboy get a mat tomboy the man Saro has a this. Marty Jack that of Mang baby car no problem Salava. I don't believe you Yauka. As I am no chatty, the medical the food in my dog, sadly in the Tana, I could leave some Sarapaneva. But I will be some Sarapadi, Tumba Yadum, Tumba, I do a Sadiasm Sab, I do a Masibuka, my dog, no name, and I don't know what Unga, my Mabooks, they know, Koima Pasa, Kubak, and Kamaga, Madi Tungabane. Madi, I come by the
ꯇꯥꯞ ꯄꯥꯏꯔ ꯈꯥꯡꯖꯤꯡꯕꯗꯧꯅ ꯑꯩꯒꯤ ꯈꯨꯠ ꯃꯊꯛꯁꯤꯗ ꯑꯩ ꯆꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯑꯁ ꯑꯩ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯕ ꯃꯇꯝꯅꯦꯕ ꯑꯩ ꯃꯁꯤꯗꯤ ꯀꯩꯅꯣ ꯍꯥꯏ ꯑꯩ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯇꯧꯏ ꯑꯃꯨꯛꯁꯨ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯇꯧꯏ ꯑꯃꯨꯛꯁꯨ ꯃꯗꯩ ꯃꯁꯤꯗꯤ ꯀꯩꯅꯣꯅ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯆꯦꯜꯂꯒ ꯑꯩꯅ ꯄꯨꯡꯌꯦꯡꯗ ꯌꯦꯡꯕꯅꯦꯕ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯈꯥꯃꯦꯟꯂꯧ ꯀꯥꯏꯅ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯌꯥꯝ ꯀꯟꯕ ꯃꯐꯝꯗꯣ ꯑꯗꯨ ꯇꯥꯟꯅꯒ ꯆꯠꯂꯒ ꯑꯩꯅ ꯒꯥꯔꯤ ꯋꯥꯏꯔ ꯄꯨꯔ ꯆꯠꯄꯁꯤ ꯑꯗꯨꯝ ꯐꯕ ꯉꯝꯗꯦ ꯑꯣꯖꯥ ꯃꯤꯠꯁꯦꯟꯗ ꯌꯦꯡꯉꯒꯁꯨ ꯇꯥꯏꯕꯪꯄꯥꯟꯗ ꯌꯦꯡꯉꯒꯁꯨ ꯐꯕ ꯉꯝꯗꯦ ꯇꯁꯦꯡꯅ ꯍꯥꯏꯅꯤ ꯃꯥ ꯋꯥꯔꯤ ꯁꯥꯔꯛꯏ ꯃꯊꯟꯗ ꯂꯩꯕꯗ ꯃꯨrum ꯇꯧꯕ ꯋꯥꯔꯤ ꯁꯥꯕꯁꯦ ꯇꯧꯏ ꯃꯗꯨꯗꯒꯤ ꯑꯩꯅ ꯃꯁꯤꯗꯤ ꯃꯦꯗꯤꯀꯦꯜꯅ ꯀꯔꯤꯗꯁꯨ ꯅꯠꯇ꯭ꯔꯦꯅ ꯑꯩꯅ ꯃꯥꯅꯁꯨ ꯌꯥꯝ ꯊꯥꯖꯅꯁꯨ ꯄꯥꯝꯃꯝꯕꯁꯦ ꯑꯩꯅ ꯁꯤꯗꯒꯤꯗꯤ ꯁꯨꯡꯆꯪ ꯆꯪꯁꯤꯟꯗ꯭ꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯁꯦ ꯏꯊꯟꯗ ꯏꯁꯇꯗꯤ ꯇꯧꯋꯦꯕ ꯑꯩꯅ ꯃꯁꯤꯗ ꯆꯪꯅꯤꯡꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯏꯁꯣꯔꯗꯤ ꯑꯃꯈꯛꯇꯅꯤꯗꯅ ꯏꯁꯣꯔꯗꯤ ꯑꯃꯈꯛꯇꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗ ꯑꯩꯅ ꯂꯩꯈꯤꯕꯅꯦꯕ ꯑꯗꯣ ꯏꯁꯣꯔꯗꯤ ꯑꯃꯈꯛꯇꯪ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯃꯗꯨꯅ ꯂꯥꯏ ꯑꯣꯏꯔꯝꯃꯤꯁꯤꯅ ꯏꯁꯣꯔ ꯑꯣꯏꯔꯝꯃꯦꯕ ꯃꯗꯩꯗ ꯑꯩꯅ ꯂꯥꯡꯒꯣꯜ ꯄꯨꯔ ꯆꯠꯂꯦ ꯈꯣꯠꯆ ꯃꯌꯥꯝꯁꯦ ꯄꯨꯔꯒ ꯑꯩꯅ ꯆꯠꯂꯒ ꯑꯩꯈꯣꯏ ꯌꯨꯝꯗꯒ ꯂꯥꯛꯑꯒ ꯃꯣꯏꯅ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯕ ꯑꯗꯩ ꯆꯠꯂꯒ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯥꯏꯠ ꯀꯠꯄꯤꯕ ꯑꯃ ꯇꯧꯕꯁꯦ ꯃꯇꯪ ꯇꯧꯔꯛꯄꯗꯒꯤ ꯑꯩ ꯁꯥꯏꯁꯤꯅꯗꯤ ꯊꯋꯥꯏꯗ ꯂꯩꯇꯕ ꯃꯤ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯊꯤꯑꯣꯔꯤ ꯑꯣꯏꯅꯒ ꯂꯩꯅꯔꯨꯔ ꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯄꯁꯇꯔꯅꯤ ꯀꯥꯏꯅ ꯁꯨꯝ ꯄꯪꯂꯩꯗ ꯂꯩꯕꯅꯤꯅꯕꯀꯣ ꯑꯣꯖꯥ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯃꯣꯏꯕꯨ ꯑꯩꯅ ꯀꯩꯅꯣ ꯋꯥꯔꯧꯕꯩ ꯋꯥ ꯅꯠꯇꯕ ꯍꯩꯇꯦ ꯍꯥꯏꯅ ꯌꯣꯟꯕꯩ ꯋꯥ ꯅꯠꯇꯕꯗꯣ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯔꯨꯕꯅꯤꯅ ꯑꯩꯅ ꯈꯔ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯍꯥꯏꯗꯣꯛꯇꯕ ꯋꯥꯅꯤꯀꯣ ꯑꯗꯩ ꯃꯁꯤꯅꯗꯤ ꯑꯣꯏꯕ ꯌꯥꯔꯔꯣꯏꯅ ꯑꯩ ꯑꯗꯨꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯅꯥꯕ ꯍꯧꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯅ ꯑꯣꯖꯥꯒꯤ ꯋꯥꯄꯥꯎꯁꯤꯗ ꯑꯩꯁꯦ ꯏꯆꯥꯁꯤ ꯀꯟꯅ ꯉꯝꯗꯕꯅꯦ ꯑꯩ ꯄꯣꯊꯥꯖꯕꯅꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔ ꯑꯣꯖꯥꯒꯤ ꯋꯥꯄꯥꯎꯁꯤꯗ ꯑꯩ ꯄꯣꯊꯥꯖꯕꯅꯦꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯄꯣꯊꯥꯖꯕ ꯑꯣꯖꯥꯁꯤ ꯐꯣꯟ ꯅꯝꯕꯔꯁꯦ ꯑꯃꯨꯛꯇ ꯐꯪꯉꯗꯤ ꯐꯅꯤꯗꯀꯣꯅ ꯑꯩꯁꯦ ꯃꯥꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯦꯇ꯭ꯔꯤꯛ ꯄꯥꯁꯁꯤ ꯇꯧꯔꯀꯥꯟꯗ ꯅꯝꯗꯅ ꯑꯩꯅ ꯄꯨꯔ ꯊꯦꯝꯕ ꯊꯥꯍꯟꯕ ꯁꯤꯗꯩꯁꯤꯗ ꯃꯥꯁꯤ ꯄꯨꯔꯥ ꯕ꯭ꯔꯥꯏꯟ ꯂꯪꯅꯤ ꯑꯣꯖꯥꯁꯤꯡꯅꯁꯨ ꯑꯃꯨꯛꯇꯤ ꯌꯦꯡꯕꯤꯌꯨ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯗꯤ ꯃꯦꯗꯤꯀꯦꯜ ꯍꯥꯏꯕꯁꯤꯅ ꯀꯩꯅꯣ ꯑꯣꯖꯥ ꯈꯤꯇꯪ ꯉꯝꯃꯛꯇꯕꯗꯀꯣ ꯑꯗꯣ ꯇꯁꯦꯡꯅ ꯃꯁꯤꯗꯤ ꯃꯦꯗꯤꯀꯦꯜꯒꯤ ꯅꯠꯇꯦꯕ ꯍꯧꯖꯤꯛꯁꯨ ꯃꯥꯁꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯉꯔꯥꯡꯁꯨ ꯀꯩꯅꯣꯝ ꯇꯧꯋꯦ ꯑꯩ ꯑꯣꯖꯥꯗ ꯍꯥꯏꯖꯅꯤꯡꯕꯅꯦꯕꯀꯣ ꯑꯣꯖꯥꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯗꯩꯗꯅꯦ ꯑꯩꯅꯅꯦ ꯍꯥꯏꯗꯣꯛꯄꯗꯤ ꯉꯝꯖꯗꯕ ꯑꯗꯩꯗ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯑꯣꯖꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯄꯗꯒꯤ ꯃꯥꯒꯤ ꯇꯞꯅ ꯑꯩꯈꯣꯏꯒꯤ ꯇꯧꯔꯒꯁꯨ ꯄꯨꯛꯇ ꯈꯪꯆꯤꯡꯕꯗꯣ ꯊꯦꯡꯖꯤꯜꯂꯛꯑꯀꯥꯟꯗ ꯑꯍꯤꯡꯗ ꯆꯤꯡꯕꯗꯣ ꯑꯗꯒꯤ ꯃꯈꯣꯡꯒꯁꯦ ꯐꯤꯡꯉꯦ ꯀꯥꯎꯕ ꯑꯗꯒꯤ ꯃꯈꯣꯡꯒꯁꯦ ꯅꯤꯛ ꯉꯥꯒ ꯍꯥꯠꯇꯣꯛꯑꯒ ꯃꯈꯣꯡꯒꯤ ꯅꯤꯛꯀ ꯇꯧꯕꯗꯣ ꯃꯥꯗꯤ ꯀꯔꯤꯝ ꯈꯪꯖꯗꯕ ꯑꯗꯒꯤ ꯃꯃꯤꯠꯁꯤꯅ ꯆꯒꯨꯞ ꯇꯨꯝꯃꯤꯅꯦ ꯇꯧꯔꯤꯁꯦ ꯒꯣꯁꯨ ꯅꯥꯀꯣꯛꯄ ꯄꯨꯔꯥꯁꯨ ꯇꯨꯝꯃꯤ ꯃꯃꯤꯠꯁꯦ ꯑꯩꯈꯣꯏ ꯆꯒꯨꯞ ꯑꯗꯨꯝ ꯄꯥꯡꯕꯗꯣ ꯑꯗ ꯃꯃꯤꯠꯁꯦ ꯑꯩꯅ ꯃꯃꯤꯠ ꯑꯃꯗꯅ ꯈꯨꯌꯥꯏ ꯊꯝꯃꯒ ꯃꯃꯤꯠ ꯑꯃꯗꯅ ꯈꯨꯌꯣꯝꯕꯤ ꯇꯞꯅ ꯊꯝꯃꯒ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯃꯃꯤꯠꯁꯦ ꯑꯩꯈꯣꯏ ꯎꯔꯨꯔꯨꯔꯨ ꯂꯩꯕꯗꯧꯅꯀꯣ ꯇꯧꯋꯦꯕ ꯂꯩꯅ ꯆꯣꯡꯕꯗꯧꯅ ꯊꯣꯛꯑꯦꯕ ꯑꯗꯨꯒ ꯃꯈꯣꯡꯁꯤꯗꯁꯨ ꯑꯩꯒꯤ ꯈꯣꯡꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯈꯣꯡꯅ ꯂꯪꯁꯟꯕ ꯑꯩꯒꯤ ꯈꯨꯠꯅ ꯊꯝꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯩꯅ ꯑꯗꯩ ꯈꯣꯡꯗꯣꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯥ ꯑꯩꯈꯣꯏꯒꯤ ꯄꯣꯛ ꯂꯥꯎ ꯊꯥꯔ ꯍꯥꯞꯄꯗ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯟꯗꯧ ꯆꯣꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯇꯧꯔꯝꯃꯦ ꯍꯧꯖꯤꯛꯁꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯔꯛꯇ ꯈꯔ ꯗꯣꯁ ꯅꯦꯝꯊꯔꯕꯨꯗꯤ ꯇꯧꯔꯛꯄ ꯌꯥꯎꯏ ꯑꯗꯣ ꯑꯣꯖꯥꯅ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯦꯌꯥꯔ ꯇꯧꯕꯤꯈꯤꯕꯗꯒꯤ ꯇꯁꯦꯡꯅ ꯑꯩ ꯐꯖꯈꯤꯕꯅꯤ ꯑꯗꯨꯒ ꯑꯗꯨꯗꯒꯤ ꯍꯧꯅ ꯑꯣꯖꯥꯅ ꯍꯦꯛ ꯄ꯭ꯔꯦꯌꯥꯔ ꯇꯧꯔꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯁꯤ ꯏꯁꯣꯔꯗ ꯃꯁꯤꯗ ꯑꯇꯩ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯦꯕ ꯋꯥꯔꯤ ꯁꯥꯕ ꯂꯦꯞꯈ꯭ꯔꯦ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯕ ꯂꯦꯞꯈ꯭ꯔꯦꯕ ꯃꯥꯁꯦ ꯋꯥꯔꯤ ꯁꯥꯈꯤꯗ꯭ꯔꯦ ꯇꯥꯏꯕꯪꯄꯥꯟꯒꯤꯁꯤꯗꯗꯤ ꯕ꯭ꯔꯥꯀꯦꯠꯁꯤꯡꯗ ꯐꯤꯔꯨꯞꯇꯒ ꯈꯨꯝꯖꯟꯒ ꯃꯨꯔꯨꯡ ꯋꯥꯔꯤ ꯁꯥ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯣ ꯀꯅꯥꯗꯅꯣ ꯏꯕꯨꯡꯉꯣ ꯍꯥꯏꯔꯒ ꯍꯦꯛ ꯈꯨꯝꯗꯕꯒꯨꯝꯕ ꯑꯗꯒꯤ ꯇꯨꯃꯤꯟꯅ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯒ ꯃꯨꯝꯃ ꯇꯧꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯕ ꯑꯗꯨ ꯇꯁꯦꯡꯅ ꯍꯥꯏꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯏꯁꯣꯔ ꯃꯆꯥ ꯑꯣꯏꯖꯔꯕꯅꯤ ꯑꯩꯁꯨ ꯀꯣꯟꯐꯤꯗꯦꯟ ꯂꯧꯖꯗ꯭ꯔꯒꯁꯨ ꯑꯩꯁꯨ ꯂꯧꯒꯗꯧꯔꯕꯅꯤ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯈꯤꯇꯪ ꯃꯄꯥꯡꯒꯜ ꯀꯟꯈꯠꯄꯁꯦ ꯑꯩꯅ ꯉꯥꯏꯖꯔꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯋꯥꯔꯤꯗꯨ ꯁꯥꯈꯤꯗꯦ ꯁꯤꯗꯤ ꯅꯣꯛꯄꯨꯗꯤ ꯅꯣꯛꯐꯦ ꯂꯥꯛꯐꯦ ꯇꯧꯔ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯃꯊꯟꯇꯕꯨꯗꯤ ꯅꯣꯛꯄ ꯑꯗꯨꯝ ꯇꯧꯋꯦ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯃꯇꯝ ꯀꯨꯏꯅ ꯅꯥꯔꯛꯈꯤꯕꯅꯤꯅ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯃꯥꯒꯤ ꯈꯤꯇꯪ ꯃꯃꯤ ꯑꯣꯏꯅ ꯌꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ ꯌꯥꯝ ꯀꯨꯞꯅ ꯑꯩ ꯁꯦꯟꯅꯖꯩꯌꯦꯕ ꯍꯣꯏ ꯍꯥꯟꯅꯗꯒꯤ ꯃꯥꯅ ꯇꯧꯔꯛꯄꯗꯣ ꯍꯥꯟꯅꯗꯒꯤ ꯈꯔꯒꯁꯨ ꯑꯗꯨꯒꯤ ꯍꯦꯕꯤꯠ ꯑꯃꯈꯛ ꯂꯩ ꯍꯥꯟꯅꯗꯤ ꯃꯁꯤ ꯑꯇꯣꯞꯄ ꯑꯝꯇ ꯑꯣꯏꯕ ꯏꯁꯄꯤꯠ ꯍꯥꯏꯗꯨ ꯑꯣꯏꯕ ꯇꯥꯔꯦ ꯃꯃꯤꯠꯁꯤꯅ ꯑꯃꯝꯕꯗ ꯂꯩꯕ ꯃꯃꯤꯠꯁꯤꯅ ꯑꯗꯨꯝ ꯆꯒꯨꯞ ꯑꯗꯨꯝ ꯄꯥꯡꯉꯒ
mi la de mukta ba dai tum ma ti na ta ma mai ji lot pa mai je te pot pa mai je te lot pa mai ta wa du mai pi sum ga ta e in ba gum ba mon ka pin e khap gum ba dum ba je tau ba hai ta re ai to hoji ki khara di phare kai ba kan da ma ta tor ko ya wi da yang nai ni ado koi na chu atai udana chu koi gi udagi wa pau gi matang de yam important ocean ba hai ta re so gi wa hai de ko yam important ocean ma matang de ai na tin ma so ga tham ja ba da di do प्रार्थना दे याव जब दे मावन दा बा बो को बि तो बो दे सुम थादो रे इकरा का होय होय अदुगी इचे गी माथलगने इचे गी अंग दो हाना दि कसुम तौरम द बंगांग ने ai to um tauram de lai ka phagar pon lai phadana jo ujikia ujikan la ngang dia ko manipuri bengali hai ta re ko manipuri che asi am te english me de le tam mani na pa ba thok ta bani ba adu ma di ne bai ba ka no da ko ki Christian jang di da di Bible pa da di ko ji si je ma ka loi na khang gi ba aduga ichena nongmai ngonda phone tarak pa matam da adugi matam duga phawda wa ngangu haiba yada bani yade adugi mamang da thaga dei sei chakchi na to ki Bible parwa da ai kamai to ni ai kamai to duino ai kai ni de ma ko chen de le ba adui matung dai ro dane mani yung gi kai tan thok yo ji chu kai ma kan da chu la ai yum da chu adu ai kai chu ki de ai gi ta ni na mai ma tan thok ko ri ma tam khwai de ko ro khudong cha ba jo da na bu di yam thang hele ko je de du nai chi athieng bu che nai chi athieng bu che chu ki ma ti ka ne ha je ni me da mani adu mai na so de ba ne do ji choi je thaba hala ko ko ti ba ni je fellowship tau se na mangon da Bible na hang ko le da aina jamna harau jakiba mana ti gi ngangna sanjoi haibana traise sanjoi na Bible pau su ya da ba kaura su khumakta ba matamda nong aina prayer tawraga adugi da ise na su khara wangange hair ko daina sanjoi hallelujah hayo ne ite na haibudo adugi man hallelujah ina hairak pa do ite hai amen hai ko do ai yam harau ge ko ite harau de kai no da ai jo da ki lamon o da ki ke yam ma ti yam ne ai to ton dari sorry musibini che do da hane de iru da gi be che su chau ba tai na dum tin to iru da bi mu de dari do ai na khanja ba de class 10 11 na be mama pa o de tin ya ma sa yu da khanja ba ni ja je do ga damben ti da phatta ba chi ma na nga ko pa yau da ba ko ju ngang na taw ga ni mai di ma tam de ni cha pa cha ga ma fu na ta ka daw sa ro Christian ni ba de ai ko ni de am chi yo phau je bo ta chi ge ngang do hujik leibra lei sei da ibani community ai amtang wari sanaba yagadra yani se o da yani ne wari sanaba hello sanjoy keno gane ishor do ba ishor se Jesu Christa do matam chupada thamoi degi thaga chau ko sanjoy hauji hakchang di kamai towi hakchang nungai bro hakchang kan tau de asu jam ta ba jam harawi ko Jesu Christa na nangbu mamabu yam nungsi khambra aduna matam chupada mamabu luna tau ko hoi aduga Bible yam na pau duga hakchang de hek nungai rak tabadane hakchang nungai rak tabada Prabhu Jesu thagachari pa aibu aigi nungda changbiu haina hayu ko duga Jesu Christa na inau gi nungda changma matam da phattaba amatta leiba ngamoi Jesu Christa na khongkha da thamgrabani ko inau nang hayu nang Bible ba phelo si chau nang na thawai ko da nang wai ha ga no ma de phelo si chau ga de yi thal chai chala ko phor ko program da ko da akai ba kan da so ai yang wai ye adu yang ning de ai yang wai yang de hai ko kan da ai khange ba che sigi matang se inau na ishor thajar ko matam se Jesu Christa Kanbiba Mapu hek loksal ko matam sida phattaba na ko ite ishor na taba phattaba ishor na Jesu Christa na sarga da pubi khitare haibado Jesu thab Jesu na di direct hairam abani lambi do chumbado hingbado aini ai thajaba mahak ado lomanai da sarga chakani haina khangbagi maram na haiba phattabaduna inau daga matam du inau su thajaba da
ꯆꯦꯠꯇ꯭ꯔꯤꯕ ꯃꯇꯥꯡꯗꯣꯀꯣ ꯑꯉꯥꯡꯅꯤꯅ ꯈꯔ ꯋꯥꯠꯄ ꯍꯥꯏꯇꯥꯔꯦ ꯊꯋꯥꯏꯗ ꯈꯔ ꯁꯣꯟꯕ ꯑꯗꯨꯒꯤ ꯆꯥꯟꯁ ꯂꯧꯔꯒ ꯏꯅꯥꯎꯗꯨꯕꯨ ꯍꯥꯏꯗꯤ ꯋꯥꯍꯟꯅꯕ ꯃꯥꯡꯍꯟꯅꯕ ꯏꯅꯥꯎꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯝ ꯑꯃꯗ ꯋꯥꯍꯩ ꯄꯥꯎ ꯀꯥꯏꯅ ꯌꯥꯔꯛꯇꯕꯗꯣ ꯑꯗꯨ ꯌꯥꯝ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯋꯥꯏ ꯌꯥꯎꯔꯝꯃꯒꯀꯣ ꯑꯗꯨ ꯃꯥꯒꯤ ꯊꯧꯔꯥꯡꯅꯤ ꯏꯆꯦ ꯑꯗꯨꯕꯨ ꯖꯤꯁꯨꯒꯤ ꯈꯨꯠꯇꯒꯤ ꯐꯠꯇꯕꯅ ꯑꯃꯠꯇ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯏꯆꯦ ꯑꯗꯨ ꯃꯥꯅ ꯅꯣꯔꯃꯦꯜ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯑꯩ ꯊꯕꯛ ꯆꯠꯄꯒꯤ ꯒꯥꯔꯤꯁꯦ ꯄꯨꯔ ꯆꯠꯈ꯭ꯔꯦꯕ ꯅꯣꯡꯃꯈꯛ ꯄꯨꯔ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯥꯁꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯕꯖꯥꯠꯅꯤꯗ ꯑꯗꯣ ꯃꯁꯥꯗꯗꯤ ꯀꯔꯤꯝ ꯁꯣꯛꯑꯝꯗꯦ ꯒꯥꯔꯤꯁꯨ ꯈꯤꯇꯪ ꯁꯣꯛꯑꯦꯕ ꯑꯗꯩ ꯅꯁꯥꯗꯤ ꯁꯣꯛꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯁꯣꯛꯇꯦ ꯏꯃꯥ ꯑꯩꯗꯤ ꯏꯁꯣꯔꯅ ꯑꯗꯨꯝ ꯆꯦꯟꯕꯤꯕ ꯃꯆꯥꯅꯤꯅ ꯀꯩꯁꯨ ꯑꯗꯨꯅꯦ ꯒꯥꯔꯤꯁꯦ ꯅꯪ ꯁꯥꯎꯅꯨ ꯑꯗꯣ ꯑꯩ ꯏꯆꯦꯗ ꯀꯩꯒꯨꯝꯕ ꯍꯪꯖꯒꯦꯀꯣ ꯏꯆꯦ ꯏꯆꯦ ꯃꯇꯝ ꯑꯃꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯊꯥꯖꯔꯝꯕ ꯅꯠꯇꯦꯀꯣ ꯑꯗꯨꯒ ꯏꯆꯦꯒꯤ ꯑꯉꯥꯡꯅ ꯏꯆꯦꯒꯤ ꯑꯉꯥꯡ ꯏꯆꯥ ꯍꯥꯏꯁꯤꯗꯤ ꯏꯆꯥꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯂꯩꯇꯦꯀꯣ ꯏꯆꯦ ꯑꯩꯒꯤꯁꯨ ꯏꯆꯥ 3 ꯂꯩꯕꯅꯤꯅ ꯈꯪꯖꯩꯌꯦꯕꯀꯣ ꯑꯗꯨꯅ ꯏꯆꯦꯒꯤ ꯑꯉꯥꯡꯅ ꯏꯐ ꯐꯔꯝꯕ ꯑꯉꯥꯡꯗꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯝꯕ ꯑꯉꯥꯡꯗꯨꯅ ꯊꯛ ꯍꯥꯏꯅ ꯀꯩꯅꯣꯝ ꯇꯧꯔꯛꯈꯤꯕ ꯃꯇꯝꯗ ꯏꯆꯦꯅꯁꯨ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯄꯨꯔꯒ ꯆꯠꯂꯤꯀꯣ ꯐꯔꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯄꯩꯁꯥ ꯇꯤꯡꯉꯒꯁꯨ ꯅꯠꯇ꯭ꯔ ꯏꯆꯦ ꯑꯁ ꯄꯩꯁꯥꯗꯤ ꯌꯥꯝꯅ ꯇꯤꯡꯈꯔꯦ ꯑꯣꯖꯥ ꯑꯗꯨ ꯑꯣꯖꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯑꯩꯗꯤ ꯇꯥꯏꯁꯤ ꯐꯖꯅ ꯀꯠꯆꯅꯤꯡꯕꯅꯦꯕꯀꯣ ꯍꯣꯏ ꯏꯆꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯆꯦ ꯏꯁꯣꯔꯅꯅꯦ ꯏꯆꯦꯅ ꯈꯪꯕꯤꯔꯝꯒꯅꯤ ꯑꯅꯥꯕ ꯐꯍꯟꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯄꯩꯁꯥ ꯍꯥꯟꯅ ꯍꯥꯏꯕꯅꯦꯕꯀꯣ ꯋꯥꯔꯤꯕ ꯃꯤꯗꯨꯒ ꯑꯃꯨꯛ ꯄꯩꯁꯥ ꯍꯥꯏꯖꯤꯜꯂꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯍꯜꯂꯤꯕꯅꯤ ꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯆꯦꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯂꯥꯛꯆꯔꯕ ꯃꯇꯝꯁꯤꯒꯅꯦ ꯏꯆꯦꯗ ꯈꯦꯠꯅꯕ ꯎꯕ꯭ꯔꯥ ꯍꯥꯟꯅ ꯂꯩꯔꯝꯕ ꯄꯨꯟꯁꯤꯒ ꯍꯧꯖꯤꯛꯀ ꯑꯁ ꯌꯥꯝ ꯈꯦꯠꯅꯩꯗ ꯑꯗꯨꯕꯨꯗꯤ ꯋꯥꯔꯤ ꯁꯥꯕꯤꯔꯛꯑꯦ ꯏꯄꯥꯅ ꯑꯩꯅꯁꯨ ꯋꯥꯔꯤ ꯁꯥꯖꯩ ꯑꯗ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯣꯖꯥ ꯀꯩꯅꯣ ꯍꯥꯏꯕꯗ ꯉꯁꯤ 5 ꯃꯃꯥꯡꯗ ꯑꯩꯁꯦ ꯉꯔꯥꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯍꯥꯏꯗꯣꯛꯑꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯑꯅꯥ ꯑꯌꯦꯛꯀꯤ ꯑꯃ ꯌꯥꯎꯕꯅꯤꯅ ꯑꯩꯁꯦ ꯃꯇꯝꯁꯤ ꯌꯥꯝ ꯁꯥꯡ ꯂꯧꯖꯍꯧꯗ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯐꯨꯔꯤꯠ ꯗꯣꯟꯗꯣ ꯂꯤꯠꯂꯀꯥꯟꯗ ꯅꯨꯄꯥ ꯑꯋꯥꯡꯕ ꯑꯃꯈꯛꯅꯅꯦꯀꯣ ꯃꯥꯒꯤ ꯐꯨꯔꯤꯠ ꯂꯨꯍꯣꯡꯕꯗ ꯂꯤꯠꯅꯕ ꯀꯣꯔꯇꯥꯒꯤ ꯇꯥꯏꯞꯇꯣ ꯑꯗꯨꯝꯕ ꯂꯤꯠꯂꯀꯥꯟꯗ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗꯩꯗ ꯀꯔꯤ ꯍꯥꯏꯅꯤ ꯐꯤꯒꯥꯎꯁꯤꯗꯩꯗ ꯑꯩꯈꯣꯏ ꯆꯦꯡꯒꯨꯝꯕꯁꯦ ꯑꯩꯒꯤꯅꯦ ꯑꯗꯨꯃꯥꯏꯅ ꯁꯤꯟꯕꯤꯔꯦ ꯕꯦꯝꯃ ꯅꯪꯒꯤꯅꯦꯅ ꯁꯤꯟꯕꯤꯔꯦ ꯑꯗꯨꯗꯨꯀꯥꯟꯗ ꯑꯣꯖꯥ ꯏꯁꯣꯔꯁꯦ ꯌꯥꯝ ꯐꯩ ꯑꯗꯨꯗꯨꯀꯥꯟꯗ ꯑꯩꯒꯤ ꯀꯨꯟꯊꯥꯔꯣꯟꯗꯣ ꯉꯔꯥꯡ ꯐꯥꯎꯔꯦꯕ ꯉꯔꯥꯡꯗꯣ ꯂꯥꯛꯑꯦ ꯉꯔꯥꯡꯗꯣ ꯐꯥꯎꯔꯦꯅꯦ ꯑꯦꯀꯥꯎꯟꯗ ꯄꯩꯁꯥ ꯆꯪꯉꯦ ꯇꯧꯔꯗꯤ ꯏꯄꯥꯅ ꯆꯦꯡ ꯄꯤꯔꯝꯕꯒꯤꯗꯤ ꯑꯩꯒꯤ ꯑꯋꯥꯠꯄ ꯑꯃ ꯑꯩꯒꯤ ꯏꯟꯁꯥꯡ ꯉꯝꯗꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤꯔꯛꯄ ꯑꯣꯏꯕꯖꯥꯠꯅꯤꯗ ꯑꯩ ꯈꯟꯖꯩ ꯍꯧꯖꯤꯛ ꯊꯃꯣꯏꯗ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯃꯥ ꯂꯥꯛꯄꯤꯕꯗ ꯃꯥꯒꯤ ꯐꯨꯔꯤꯠ ꯂꯣꯟꯗꯣ ꯂꯤꯠꯄꯗꯣ ꯑꯗꯨꯃꯛꯅꯦꯕ ꯃꯥꯅꯤ ꯏꯆꯦꯅ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯊꯋꯥꯏ ꯋꯥꯅ ꯐꯣꯟ ꯇꯧꯔꯛꯈꯤꯕꯗꯣ ꯑꯣꯖꯥ ꯈꯤꯇꯪ ꯍꯥꯏꯖꯕꯤꯌꯨ ꯍꯥꯏꯕꯒ ꯍꯧꯖꯤꯛ ꯏꯆꯦꯅ ꯅꯨꯡꯁꯤꯅ ꯏꯆꯥꯗꯣ ꯐꯔꯦ ꯀꯥꯏꯅ ꯇꯥꯕꯗꯅꯦ ꯌꯥꯝ ꯏꯆꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯒꯠꯆꯩꯀꯣ ꯑꯗꯣ ꯑꯃꯨꯛꯇꯪ ꯍꯥꯏꯖꯔꯛꯀꯦ ꯏꯆꯦ ꯍꯣꯏ ꯌꯥꯝ ꯐꯩ ꯑꯣꯖꯥ ꯀꯩꯅꯣꯝꯇꯒ ꯍꯥꯏꯍꯧꯒꯦ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯁꯤꯗ ꯑꯣꯖꯥꯁꯤꯁꯨ ꯑꯍꯥꯟꯕꯗ ꯋꯥꯄꯥꯎ ꯈꯛꯇꯅꯤ ꯀꯩꯅꯣ ꯇꯧꯔꯝꯕꯁꯦ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯐꯣꯟ ꯅꯝꯕꯔꯗꯤ ꯁꯨꯡꯄꯤ ꯄꯤꯊꯣꯛꯑꯝꯗꯦꯕ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯀꯌꯥꯗꯤ ꯋꯥꯅ ꯉꯥꯏꯖꯔꯤ ꯀꯔꯝꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯀꯩꯅꯣ ꯇꯧꯗꯣꯏꯅꯣ ꯑꯗꯩ ꯑꯩ ꯁ꯭ꯀꯨꯜ ꯃꯇꯝꯗ ꯐꯣꯟꯁꯤꯒ ꯑꯩꯁꯦ ꯀꯃꯔꯨꯝꯗ ꯆꯪꯉꯒ ꯑꯣꯖꯥꯒꯤ ꯋꯥꯄꯥꯎꯁꯦ ꯂꯣꯏꯅ ꯄꯣꯊꯥꯖꯩ ꯍꯧꯖꯤꯛꯁꯨ ꯑꯅꯧꯕꯁꯨ ꯅꯣꯡꯃꯩ ꯀꯩꯀꯥꯄꯁꯨꯗꯤ ꯆꯦꯛꯇꯧꯕꯤꯔꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯖꯔꯛꯄꯅꯦ ꯑꯣꯖꯥ ꯑꯗꯣ ꯃꯥꯁꯦ ꯃꯔꯛ ꯃꯔꯛꯇ ꯁꯤꯀꯤꯡ ꯂꯣꯛꯄꯁꯤ ꯈꯔ ꯇꯧꯔꯤꯌꯦꯕ ꯂꯣꯏꯅ ꯐꯒꯅꯤ ꯏꯆꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯕ ꯑꯗꯣ ꯃꯥ ꯍꯥꯏꯁꯦ ꯀꯩꯅꯣ ꯆꯥꯒꯦ ꯉꯥꯅꯨ ꯆꯥꯒꯦ ꯑꯗꯒꯤ ꯑꯣꯛ ꯆꯥꯒꯦ ꯁꯤꯅꯤ ꯑꯣꯛ ꯆꯥꯕꯗꯤ ꯌꯥꯗꯦꯅ ꯑꯩꯅ ꯑꯗꯨ ꯆꯥꯒꯦ ꯈꯣꯠꯀꯦ ꯍꯥꯏ ꯍꯣꯏ ꯏꯆꯦ ꯑꯩ ꯑꯝꯇ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯏꯅꯥꯎ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯏꯅꯥꯎꯗ ꯁꯣꯛꯄꯤꯔꯛꯀꯅꯤ ꯍꯧꯖꯤꯛꯀꯣ ꯅꯍꯧꯅꯅ ꯏꯅꯥꯎꯒꯤ ꯍꯛꯆꯥꯡꯗ ꯄꯥꯡꯒꯜ ꯌꯥꯝ ꯀꯜꯂꯛꯀꯅꯤ ꯏꯅꯥꯎꯗ ꯌꯥꯝ ꯆꯠꯊꯔꯛꯀꯅꯤ ꯁꯦ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯕꯥꯏꯕꯜ ꯀꯣꯜꯂꯨ ꯏꯅꯥꯎ ꯕꯥꯏꯕꯜ ꯀꯣꯜꯂꯨ ꯃꯃꯥꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤꯀꯣ ꯁꯦ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯍꯥꯂꯦꯂꯨꯌꯥ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯏꯄꯥ ꯁꯔꯒꯅ ꯐꯝꯕꯥꯜ ꯑꯣꯏꯔꯒ ꯇꯥꯏꯕꯪꯄꯥꯟꯅ ꯈꯣꯡꯅꯦꯠ ꯑꯣꯏꯕꯤꯕ ꯏꯄꯥ ꯏꯁꯣꯔ ꯑꯣꯏꯔꯝꯕ ꯑꯣꯏꯔꯤꯕ ꯑꯃꯁꯨꯡ ꯂꯥꯛꯀꯗꯧꯔꯤꯕ ꯏꯉꯝ ꯉꯝꯕ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯅꯍꯥꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯅꯨꯡꯁꯤꯈ꯭ꯔꯕꯤ ꯏꯆꯦ ꯑꯁꯤꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯏꯄꯥ ꯅꯍꯥꯛꯅ ꯈꯪꯕꯤ ꯑꯗꯨꯒ ꯏꯄꯥꯅ ꯏꯆꯦꯒꯤ ꯑꯉꯥꯡ ꯁꯟꯖꯣꯏꯕꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯅ ꯈꯪꯖꯕꯗ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯐꯠꯇꯕꯅ ꯏꯄꯥꯗꯒꯤ ꯁꯦꯠꯂꯒ ꯄꯨꯗꯒꯤ ꯇꯧꯔꯝꯕ ꯇꯥꯔꯒꯁꯨ ꯏꯄꯥꯒꯤ ꯅꯨꯡꯁꯤ ꯊꯧꯖꯥꯜꯅ ꯏꯄꯥꯅ ꯑꯃꯨꯛ ꯏꯄꯥꯗ ꯄꯨꯕꯤꯔꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯑꯃꯁꯨꯡ ꯏꯅꯥꯎꯒꯤꯗꯃꯛꯇ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯖꯔꯤ ꯏꯄꯥ ꯏꯅꯥꯎ ꯁꯟꯖꯣꯏꯒꯤ ꯃꯥꯒꯤ ꯑꯅꯥꯕꯗꯣ ꯐꯈ꯭ꯔꯕꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯄꯥ ꯃꯥꯅ ꯍꯥꯟꯅ ꯇꯧꯔꯝꯕꯒꯤ ꯃꯔꯝꯅ ꯍꯦꯕꯤꯠꯇꯣ ꯈꯔ ꯂꯥꯛꯏ ꯍꯥꯏꯔꯤꯕꯗꯨꯁꯨ ꯃꯉꯣꯟꯗ ꯍꯦꯕꯤꯠ ꯑꯣꯏꯒꯦꯔꯥ ꯃꯉꯣꯟꯗ
ꯐꯠꯇꯕꯒꯤ ꯃꯑꯣꯡ ꯑꯃꯠꯇ ꯏꯄꯥ ꯏꯁꯣꯔ ꯃꯉꯣꯟꯗ ꯂꯩꯍꯟꯕꯤꯒꯅꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯏꯄꯥꯅ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯄꯤꯌꯨ ꯅꯍꯧꯅꯅ ꯏꯆꯦꯒꯤ ꯌꯨꯝꯗ ꯏꯄꯥꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯐꯠꯇꯕ ꯄꯨꯝꯅꯃꯛꯄꯨ ꯇꯥꯟꯊꯣꯛꯇꯨꯅ ꯏꯄꯥ ꯏꯁꯣꯔ ꯍꯔꯥꯎ ꯇꯌꯥꯝꯕ ꯑꯗꯨꯒ ꯁꯟꯖꯣꯏꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯑꯆꯧꯕ ꯃꯤꯊꯣꯏ ꯃꯤꯍꯦꯟ ꯑꯣꯏꯕ ꯃꯃꯥꯒꯤ ꯅꯨꯡꯁꯤꯅ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯃꯆꯥ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯏꯄꯥꯒꯤ ꯊꯧꯖꯥꯜꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤꯌꯨ ꯄ꯭ꯔꯚꯨ ꯏꯁꯣꯔ ꯑꯃꯁꯨꯡ ꯏꯅꯥꯎ ꯁꯟꯖꯣꯏ ꯅꯪ ꯖꯤꯁꯨꯅ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯏꯅꯥꯎ ꯅꯪꯉꯣꯟꯗ ꯂꯥꯛꯄ ꯑꯋꯥꯕ ꯑꯅꯥꯕ ꯂꯥꯛꯑꯔꯣꯏ ꯍꯧꯖꯤꯛꯇꯤ ꯂꯥꯛꯄ ꯇꯥꯔꯒꯁꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯗꯌꯥꯅꯟ ꯑꯩꯅ ꯍꯥꯏꯔꯤꯕ ꯐꯠꯇꯕꯒꯤ ꯊꯋꯥꯏ ꯑꯗꯨꯗ ꯌꯥꯊꯪ ꯇꯧꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯃꯛ ꯖꯤꯁꯨ ꯑꯉꯥꯡꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯉꯛꯄꯁꯨ ꯌꯥꯔꯣꯏ ꯅꯪ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯇꯥꯟꯈ꯭ꯔꯕꯅꯤ ꯑꯩꯅ ꯑꯉꯥꯡꯗꯨꯒꯤ ꯃꯤꯡꯗ ꯑꯉꯥꯡꯗꯨꯒ ꯍꯟꯅ ꯌꯦꯡꯉꯛꯄꯁꯨ ꯌꯥꯔꯣꯏ ꯑꯉꯥꯡꯗꯨꯒ ꯀꯤꯍꯜꯂꯛꯄꯁꯨ ꯌꯥꯔꯣꯏ ꯖꯤꯁꯨꯅ ꯖꯤꯁꯨꯒꯤ ꯏꯅ ꯑꯉꯥꯡꯗꯨ ꯆꯥꯝꯈ꯭ꯔꯕꯅꯤ ꯖꯤꯁꯨꯒꯤ ꯏꯅ ꯏꯆꯦꯕು ꯆꯥꯝꯊꯣꯛꯈ꯭ꯔꯕꯅꯤ ꯖꯤꯁꯨꯒꯤ ꯏꯅ ꯏꯃꯨꯡ ꯑꯗꯨ ꯁꯦꯡꯗꯣꯛꯈ꯭ꯔꯕꯅꯤ ꯐꯠꯇꯕ ꯅꯍꯥꯛꯀꯤ ꯅꯠꯇꯦ ꯅꯍꯥꯛꯀꯤ ꯃꯐꯝ ꯂꯣꯝꯕ ꯅꯥꯏꯗꯕ ꯈꯝꯅꯨꯡ ꯂꯩꯕꯥꯛꯇ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯅꯪꯕꯨ ꯃꯩꯅ ꯑꯣꯏꯅ ꯆꯥꯛꯊꯣꯛꯇꯨꯅ ꯊꯥꯗꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯨꯝ ꯑꯗꯨ ꯑꯃꯁꯨꯡ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯐꯠꯇꯕ ꯊꯋꯥꯏ ꯅꯪꯅ ꯆꯪꯕ ꯌꯦꯡꯕ ꯐꯥꯎꯕꯗ ꯉꯝꯗꯕ ꯑꯣꯏꯔꯁꯅꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯅꯍꯧꯅꯅ ꯁꯣꯛꯄꯤꯕ ꯑꯣꯏꯁꯅꯨ ꯏꯪꯊꯕ ꯄꯤꯔꯛꯄꯤꯕ ꯑꯣꯏꯁꯅꯨ ꯏꯆꯦ ꯅꯪꯕꯨ ꯖꯤꯁꯨꯅ ꯌꯥꯝ ꯅꯨꯡꯁꯤ ꯏꯅꯥꯎ ꯁꯟꯖꯣꯏ ꯅꯪꯕꯨꯁꯨ ꯏꯁꯣꯔꯅ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕ ꯏꯃꯨꯡ ꯍꯥꯏꯕꯗꯣ ꯅꯍꯧꯅꯅ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯑꯣꯏꯍꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯊꯥꯒꯠꯆꯔꯤ ꯏꯄꯥꯅ ꯇꯧꯕ ꯉꯝꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯅꯆꯥꯒꯤ ꯄꯨꯟꯁꯤꯗ ꯏꯄꯥꯅ ꯐꯥꯎꯍꯟꯕꯤꯔꯦ ꯏꯄꯥ ꯏꯁꯣꯔ ꯊꯥꯒꯠꯆꯔꯤ ꯏꯄꯥꯒꯤ ꯊꯧꯒꯜ ꯍꯦꯟꯅ ꯍꯦꯟꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯅꯍꯥꯛꯀꯤ ꯑꯆꯨꯝꯕꯗꯨ ꯇꯥꯏꯕꯪ ꯃꯥꯂꯦꯝꯅ ꯈꯪꯕ ꯑꯣꯏꯔꯁꯅꯨ ꯍꯜꯂꯦꯂꯨꯌꯥ ꯏꯉꯝ ꯉꯝꯕ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤꯕꯅꯤ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯑꯃꯦꯟ Amen. Praise the Lord. Hallelujah. ꯍꯜꯂꯦꯂꯨꯌꯥ Praise the Lord. Praise the Lord. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯆꯦ ꯑꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯁꯤꯀꯣ ꯑꯗꯨꯅꯦ ꯑꯣꯖꯥꯒꯤ ꯊꯕꯛ ꯈꯨꯊꯤꯟꯁꯤꯗꯩꯗ ꯑꯩꯁꯦ ꯀꯩꯅꯣꯝꯇ ꯍꯥꯏꯍꯧꯒꯦ ꯇꯧꯕ ꯃꯥꯁꯦ ꯄ꯭ꯔꯣꯕꯤꯖꯟ ꯂꯧꯕꯤꯕꯁꯦ ꯏꯁꯤꯡ ꯑꯃ ꯊꯛꯄ ꯅꯠꯇꯦ ꯀꯩꯒꯨꯝꯕ ꯆꯥꯕ ꯅꯠꯇꯦ ꯏꯔꯨꯁꯦ ꯅꯥꯟꯅꯅꯦ ꯂꯨꯊꯣꯛꯑꯒ ꯅꯨꯔꯥ ꯆꯀꯥꯟ ꯅꯥꯟꯊꯣꯛꯑꯒ ꯐꯤ ꯑꯁꯦꯡꯕ ꯁꯦꯠꯂꯒ ꯑꯗꯨꯃꯥꯏꯅ ꯂꯧꯕꯤꯕꯅꯦ ꯑꯗꯨꯝ ꯌꯥꯝꯅ ꯃꯤꯅ ꯍꯥꯏꯅꯕꯅꯦ ꯅꯪꯅ ꯆꯥꯁꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯨꯔꯥ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯇꯝ ꯈꯔ ꯇꯧꯕꯤꯁꯦ ꯑꯩꯁꯦ ꯍꯦꯛꯇ ꯁꯦꯟꯇꯤꯃꯦꯟ ꯁꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯅꯤꯁꯦ ꯑꯣꯖꯥ ꯇꯧꯔꯤꯁꯦ ꯇꯥꯏꯕꯪ ꯄꯥꯠꯇ꯭ꯔꯤꯁꯦ ꯏꯆꯦ ꯀꯩꯁꯨꯝ ꯂꯥꯡꯇꯛꯅꯕꯤꯒꯅꯨ ꯏꯁꯣꯔꯅ ꯂꯝꯕꯤ ꯂꯣꯏ ꯄꯤꯔꯛꯀꯅꯤꯀꯣ ꯍꯧꯖꯤꯛ ꯏꯆꯦ ꯁꯔꯒꯒꯤ ꯂꯥꯏꯔꯤꯛꯇ ꯃꯃꯤꯡ ꯏꯁꯟꯈ꯭ꯔꯕꯅꯤ ꯌꯥꯝꯅ ꯂꯨꯕꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕꯁꯦ ꯑꯗꯨꯅꯦ ꯑꯩꯅ ꯅꯍꯥꯟꯃꯨꯛꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯒ ꯍꯥꯏꯗꯣ ꯑꯣꯖꯥ ꯗꯌꯥꯅꯟꯗ ꯈꯣꯟꯖꯦꯜꯁꯦ ꯑꯍꯤꯡꯗ ꯍꯜꯂꯦꯂꯨꯌꯥ ꯍꯜꯂꯦꯂꯨꯌꯥ ꯍꯥꯏꯕꯁꯦ ꯑꯣꯖꯥꯒꯤ ꯈꯣꯟꯖꯦꯜꯁꯦ ꯑꯗꯨꯝ ꯇꯥꯏꯌꯦꯕ ꯑꯗꯩ ꯊꯕꯛ ꯍꯜꯂꯛꯄꯗꯁꯨꯅꯦ ꯑꯩꯅ ꯒꯥꯔꯤꯁꯦ ꯏꯊꯟꯇ ꯊꯧꯔꯛꯄꯁꯦ ꯀꯅꯥꯝꯁꯨ ꯂꯥꯛꯇꯕꯁꯦ ꯑꯩ ꯑꯣꯏ ꯅꯥꯀꯟꯁꯦ ꯍꯜꯂꯦꯂꯨꯌꯥ ꯍꯥꯏꯕꯁꯦ ꯌꯥꯝ ꯍꯥꯏꯌꯦꯕ ꯍꯜꯂꯦꯂꯨꯌꯥ ꯍꯜꯂꯦꯂꯨꯌꯥ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯌꯥꯝ ꯍꯔꯥꯎꯖꯔꯦ ꯏꯆꯦꯁꯨ ꯏꯁꯣꯔꯅ ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤ ꯃꯆꯥꯅꯨꯄꯤ ꯍꯦꯟꯅ ꯍꯦꯟꯅ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯊꯝꯖꯔꯒꯦ ꯏꯆꯦ ꯑꯩꯁꯨ ꯗꯨꯀꯥꯟꯗ ꯂꯩꯕꯅꯤ ꯀꯩꯅꯣꯝꯇ ꯍꯥꯏꯔꯒ ꯇꯧꯅꯦ ꯑꯣꯖꯥ ꯗꯌꯥꯅꯟꯗ ꯅꯣꯏ ꯑꯗꯗꯤ ꯉꯥꯔꯤꯗꯤ ꯐꯪꯕ꯭ꯔꯥ ꯐꯪꯉꯤ ꯍꯥꯎꯕ꯭ꯔꯥꯕ ꯃꯅꯤꯄꯨꯔꯒ ꯃꯍꯥꯎ ꯃꯥꯟꯅꯕ꯭ꯔꯣ ꯃꯅꯤꯄꯨꯔꯤ ꯉꯥꯔꯤꯗꯤ ꯆꯥꯗ꯭ꯔꯤꯅꯦ ꯏꯆꯦ ꯑꯃꯈꯛꯅꯦ ꯐꯪꯉꯝꯃꯣꯏ ꯗꯥ ꯀꯩꯇꯝꯕꯤ ꯍꯣꯏ ꯏꯅꯝꯃ ꯔꯣꯕꯤꯇꯥ ꯍꯣꯏꯅ ꯍꯥꯏꯗꯤ ꯐꯪꯗꯦ ꯍꯥꯏꯅ ꯐꯪꯉꯝꯃꯣꯏ ꯑꯃꯈꯛ ꯔꯥꯡꯗꯒ ꯖꯣꯝꯕ ꯄꯦꯀꯦꯠ ꯇꯧꯕ ꯑꯃꯈꯛ ꯎꯇꯣꯡꯉꯥꯗꯣ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯗꯤ ꯆꯥꯅꯤꯡꯗ꯭ꯔꯕ ꯁꯤꯗꯗꯤ ꯃꯤꯖꯣꯔꯥꯝꯗꯒꯗꯤ ꯌꯥꯝ ꯊꯥꯖꯅꯩ ꯑꯗ ꯀꯁꯥꯔꯗꯒꯗꯤ ꯃꯤ ꯌꯥꯝ ꯊꯥꯖꯅꯩ ꯆꯥꯅꯤꯡꯉꯗꯤ ꯊꯥꯔꯛꯀꯦ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯑꯩ ꯅꯣꯡꯃ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯍꯣꯏ ꯏꯆꯦ ꯏꯆꯦꯅ ꯉꯥꯔꯤꯗꯣ ꯆꯥꯅꯤꯡꯕꯗꯤ ꯅꯠꯇꯦ ꯏꯆꯦꯅ ꯊꯥꯔꯛꯄ ꯉꯥꯔꯤꯗꯣ ꯌꯥꯝ ꯍꯥꯎꯅꯦꯕ ꯍꯥꯎꯋꯦ ꯑꯩꯈꯣꯏ ꯁꯤꯗꯩꯗꯅꯦ ꯀꯩꯅꯣ ꯕꯖꯥꯔꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀꯩꯁꯥꯝꯄꯥꯠ ꯍꯥꯏꯕꯗꯣ ꯑꯗꯣ ꯀꯩꯁꯥꯝꯄꯥꯠꯇ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯄꯤ ꯑꯃ ꯍꯣꯡꯉꯦꯕ ꯃꯣꯏꯗꯤ ꯂꯣꯏ ꯅꯨꯡꯉꯥꯏꯌꯦꯕ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯑꯩ ꯈꯛꯇꯅꯦꯕ ꯈꯔ ꯁꯣꯊꯔꯤꯁꯦ ꯑꯗꯣ ꯐꯥꯔꯃꯥꯁꯤ ꯐꯝꯃꯦ ꯑꯃꯅ ꯅꯤꯉꯣꯜ ꯑꯃꯅ ꯏꯅꯥꯎꯄꯤ ꯑꯃꯅ ꯐꯥꯔꯃꯥꯁꯤ ꯇꯧꯋꯦ ꯔꯤꯝꯁꯒꯦꯠꯇ ꯑꯗꯒꯤ ꯑꯃꯅ ꯒꯣꯆꯔꯤ ꯇꯧꯋꯦ ꯑꯗꯣ ꯗꯨꯀꯥꯟ ꯄꯣꯠꯀ ꯌꯥꯝ ꯂꯩꯌꯦꯕ ꯃꯣꯏ ꯉꯥꯔꯤꯗꯤ ꯌꯥꯝ ꯍꯥꯎꯋꯦꯕ ꯑꯗꯣ ꯑꯣꯖꯥ ꯗꯌꯥꯅꯟꯗ ꯍꯣꯏ ꯀꯊꯥꯗꯕꯨ ꯉꯥꯔꯤ ꯐꯪꯗꯦ ꯀꯥꯏ ꯁꯨꯝ ꯍꯥꯏꯕꯗꯨꯗ ꯉꯥꯔꯤꯁꯦ ꯑꯃꯨꯛꯇꯪꯗꯤ ꯊꯥꯕꯤꯒꯦ ꯑꯗꯨ ꯏꯀꯥꯏꯁꯤꯔꯅꯦ ꯑꯩꯁꯨ ꯏꯀꯥꯏꯁꯤꯔꯅꯦ ꯀꯦꯖꯤ ꯑꯃꯅꯤꯗꯪ ꯊꯥꯕꯤꯔꯒꯗꯤ ꯃꯥꯗꯤ ꯈꯔꯗꯤ ꯍꯧꯖꯅꯤ ꯁꯣꯏꯖꯤꯟꯒꯁꯦ ꯑꯗꯗꯤ ꯐꯪꯉꯝꯃꯣꯏꯕ ꯐꯪꯗꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯁꯣꯏꯖꯤꯟꯒꯁꯦ ꯀꯥꯔꯇꯨꯟ ꯁꯣꯏꯕꯨꯡꯒꯁꯦ ꯑꯗꯨꯝ ꯌꯣꯡꯆꯥꯛ ꯃꯇꯝꯗꯗꯤ ꯉꯥꯔꯤ ꯍꯥꯎꯔꯗꯤ ꯑꯗꯨꯝ ꯍꯥꯎꯋꯤꯗꯅ ꯑꯗꯨꯒꯤ ꯑꯦꯗ꯭ꯔꯦꯁꯇꯣ ꯁꯟꯗꯦ ꯅꯨꯃꯤꯠꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯗꯩꯗ ꯄꯤꯔꯛꯑꯣ ꯊꯥꯔꯛꯀꯦ ꯑꯣꯖꯥ ꯃꯍꯥꯎ ꯌꯦꯡꯁꯦ ꯃꯇꯦꯡ ꯄꯥꯡꯅꯁꯦꯕ ꯍꯣꯏ ꯏꯆꯦꯅ ꯊꯥꯔꯛꯄꯗꯨꯅꯤ ꯑꯩꯁꯨ ꯑꯝꯇꯪ ꯃꯍꯥꯎ ꯌꯦꯡꯅꯤꯡꯉꯤꯁꯦ ꯑꯗꯨꯅꯦ ꯅꯣꯏ ꯏꯕꯦꯝꯃꯗꯁꯨ ꯋꯥꯔꯤ ꯇꯧꯋꯣ ꯃꯅꯤꯄꯨꯔꯗꯗꯤ ꯏꯆꯦꯗ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦꯅ ꯍꯣꯏ ꯇꯧꯒꯦ ꯏꯆꯦ
ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯏꯆꯦ ꯍꯣꯏ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯊꯝꯃꯁꯤꯀꯣ ꯍꯌꯦꯡ ꯑꯃꯨꯛ ꯁꯥꯟꯅꯁꯤ ꯍꯣꯏ 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 ꯌꯥꯔꯦ ꯌꯥꯔꯦ ꯐꯔꯦ ꯊꯝꯕ ꯊꯝ ꯑꯥ ꯎꯝ